Regional Institute of Medical Sciences RIMS-ta tongan-tongan bo warta layenglaga leiba mioi manga airport ta lakhiba CISF personnel taramathoi amasung Thawal Hospital gi doctor ahum amasung ward attendant ama COVID-19 gi nauna positive oire RIMS ta gi phangba pawm gi matungina RIMS ta layengliba na ba yauna Institute asigi staff singi test tawbada hospital asida layengliba mioi taruk laisat asigi positive oiba thengnaba tanatana nurse ani amadi atoppa staff ani su laisat asigi positive oiba thengnare hairi makhoi taruk ki manungda mangana nupani aduga amana nupini positive oiraba anaba sing adu hospital asigi darman ne phowata layengduna laibani hana su RIMS to positive oiba case khara thengna khrabani Health Department ki phangba pawm gi matungina Bir Tikendrjit International Airport ta handakta thunglakhiba quarantine tawduna leiba CISF personnel taramathoi positive oiba thengnare hairi Chief Minister N Biren Z+ category oina CISF na ngaknaba handakta Union Home Minister na order ama thokhraba matungda Manipur da CISF ki personnel marphu lakhi hairi Hariba personnel sing asi airport manungda hangba Surya Block quarantine center da quarantine tawduna thambadagi test tawrubada personnel taramathoi positive oiba thengnakhibani Thawal District Hospital ki doctor ahum aduga staff amaga laisat asigi positive oire haiba RIMS ta test tawbata khangle haina Health Department ki phangba paw sina phongdokladuna District Hospital Thawal da rapid antigen test tawbada mioi tara manga amadi mobile team na mioi marisu positive oire haina khangmangam the hairi Positive oikiba mioi tara manga asigi manungda senapati da posting taba doctor adugi mung manungi mioi ani lilong turen ahan bidagi ahumni haina su paw asigi likhul asina palladuna ataiduna Thawal Kaithel da hardware dukan phamba positive oikiba mioi adugi mayambagi imung manungi mioi manga Thawal Kaithel da sanapot yonba dukal amagi sahi taruk surabi nupi macha ama amasung atopa dukan phamba amagani hairi Panba yabadi Thawal Kaithel da hardware ge dukan phamba mioi ama positive oikiba adugi imung manungi mioi nipan su hana positive oikhrabani Laisat asigi wangang loi amasung Health Department ki Additional Director Dr. Khoirom Sajikumar manganga thokpa serol amagi matungina haukiba pungkun marida RIMS amasung Babina Diagnostic ta mioi yangkhai mapal laisat asigi positive oiba thengna ki hairi Positive oiraba sing adu Imphal West District tagi kunthateret Kaksing dagi manga Tamenglong dagi ahum amasung Thawal District tagi taramari ni haina serol aduna panba kaloina na Thawal dagi mioi manga amasung Imphal West ki mioi ama natana ataidi mapanda salubadagi halakpani hairi Thawal District Hospital da rapid antigen test tawkhiba amadi mobile team na thengnakiba punna positive oikhiba taramapan adudi Additional Director gi report ta yaudri Taramapan asi tharaga ngarang Thawal District ki positive oikhiba masing kunthra humdoini laisat asigi local transmission gi chang hengalakpa loinana state asigi mafam khara da positive oirapagi report laiba asidagi government na masibu thingnabagi thabakan khale loinana Thawal da laisat asigi surveillance mioi lising taru ka chamri humdra manga taure amasung nauna positive case tara phangle hairi Churachandpur da private laboratory amagi employee gi contact Chambri gi yangkhai mari masak khangma ngamduna mioi chamaga nifum doi test tawda negative oire atai gi result ngairi hairi haukiba pungkun mari asida community quarantine center Thawal dagi mioi ama phaduna discharge tawkhre haina serol aduda panmaga loinana hujik phawda positive case lising ani ga chani kuntha manga active case satret ka tara mari aduga phakibana lising amaga chamga kunma thoini haina health care additional director gi serol aduna phongdorali Jenims taki phangba paw amagi matungina ngarang sample chamapan kulhumdoi test tawbuda mioi kunma thoi positive oiba thengnaki amasung mioi mapan na laisat asidagi phare hairi Jenims ta mioi kunma thoi amasung Thawal da taramapan positive oikhiba si tharaga ngarang numidang phung tara phawbuda Manipur da positive oiba masing lising ani ga chani humdra manga sure positive oiramadagi phakibana Jenims ki mapan tharaga lising amaga chamga kuntha sure amadi active oibana chatret ka yangkhai mari ni hairi Aduga atoppa yamna nungaitaba paw amana Lilong tagi hospital da layengnaba pukhalakpa ama COVID-19 positive oirangmani haina refer tawringai da sire Yamna laibak thiba thawdo ama oina Thawal District ki Lilong Haurebi makha laikai dagi mioi ama hospital da layengnaba pukhalakpa da COVID-19 positive oirangmani haina singnabadagi doctor singna mathang refer tawringai da layengba ngamdana laikhidre Laikhidraba mioi adugi mamingna MD Iqbal Khan sahina kuntha manga apokpa Abdul Aziz Kawi Haukiba tangkun marida shor honba waba amasung masada liver ka mari leinana nabana maram oirga masangam naktabadagi Lilongda leiba private clinic amada first aid piraba matungda numit adugi ahingda Jenims ta admission tawraga ICU da leirekhibani
ꯑꯌꯨꯛꯇ ꯃꯍꯥꯛꯄꯨ ꯌꯦꯡꯂꯤꯕ ꯗꯣꯛꯇꯔ ꯑꯗꯨꯅ ꯑꯣꯄꯔꯦꯁꯟ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥल ꯂꯝꯖꯥꯟꯕꯗ ꯔꯤꯐꯔ ꯇꯧꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯤꯂꯣꯡꯗꯒꯤ ꯄꯦꯁꯦꯟ ꯑꯗꯨ ꯄꯨꯗꯨꯅ ꯑꯦꯗꯃꯤꯠ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯌꯥꯔꯛꯇꯕꯗꯒꯤ ꯔꯤꯝꯁꯀꯤ ꯏꯃꯔꯖꯦꯟꯁꯤꯗ ꯑꯃꯨꯛ ꯄꯨꯔꯒ ꯆꯠꯈꯤ ꯑꯗꯨꯕꯨ ꯔꯤꯝꯁꯇ ꯑꯅꯥꯕ ꯑꯗꯨ ꯃꯤꯡ ꯆꯜꯂꯕ ꯃꯇꯨꯡꯗ ꯌꯦꯡꯕꯤꯌꯨ ꯌꯥꯗꯕꯗꯒꯤ ꯖꯦꯅꯤꯝꯁꯇ ꯄꯨꯔꯛꯄꯗ ꯅꯨꯡꯊꯤꯟ ꯄꯨꯡ 4 ꯇꯥꯕꯗ ꯖꯦꯅꯤꯝꯁꯀꯤ ꯒꯦꯠ ꯌꯧꯔꯝꯗꯥꯏꯗ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯅꯤ ngasi thogdo adubu nungai taba amasung pen da phongdoloduna lilong da leiba darul ulum madrasa gi secretary haji mahijudinna pawi sing da phongdorakhibada ngasi lekhidaba miyo esi lilong da gini aduna lilong da gi lakpa miyo sing asi covid 19 paklam gani haibagi chingnabana maram oiraga doctor singna leithokpadagi siribani patient asi masagi anaba mana lekhidaba oirabasu anaba miyo amada doctor singna utchiba thong adu ya malaibak thibani manipur sarkarna thawal district ki mioi layengba yaroi haiba order leibra natraga minority muslim layengba yaroi haiba order ama leibra covid 19 asi malemgi oina thengnariba laina amani state government su lockdown amasung curfew thamduna laina asi ngaksinaba kanna hondaringe serak asida asigumba thawong asina anabagi imung manung amasung district asigi miyamda thamoi sokhalle covid 19 nataba atai anaba singna narakpa mioi sing yumda adum sielagadra thogdo asina state asida leiminariba kanglup masengi marakta yengthinaba amasung nungsina danaba thawong oirakloi hainingai leite maramaduna asigumba thogdo asi matungda among hanna thoktanaba manipur sarkarna akanba thabak laukhatpham thoi haina pendaba wafam kya phongdorakhi arobada Paobilai news reader gi video bu yengbiri ba khuding makpu thakachari